खुरमजरी ISTV Manipuri Pawminek Tabir Punamapu Taram Noksari Ngasiri Maru Bapauda Rims da Layang Balakpi Nupi Malaikidre Imung Manuna Doctor na Sixin Tabadagi Siki Bani Haina Pena Fundokre Pau Sandok na Pizari Rims da BP stroke Taubadagi Layang Duna Lakpi Nupiama Laikidabagi Matangda Laikidabagi Imungi Mui Singna Doctor na Sixin Tabadagi Laikidabani Habagi Wahauda Rims Medicine Water Doctor Amadi Laikidrabagi Imungi Marakta Ningai Sangrana Batokre Taudoga Singa Si Ayukpung Tarurom Tarakpa Matamda Tokibani Laikidrabi Nupi Dugi Mamingna Taba Debi Mapuroiba Iboyaima Thanga Karang Mamang Pandondagini Hiramasiga Mari Lainana Laikidrabi Tabagi Imungi Mioi O irabotna taba asi January gitang amagi numidang pung taret lom taba matamda BP stroke taubadagi rims ta pukhalagtuna layang lakpani adubu ngasi ayuk pung ani makhairom tabadagi sor honba ware haibadagi doctor kobina bamari lainaba singda haijaki adubu doctor di pung ani hena chonthana laglaga karisu tawroi hairamlaga hanki adubu anabagi phibam hena soksilakpadagi doctor amuksuk kauki madudasu karisu tawroi hairamlaga chatki madugi matung ayuk pung tarurom tarakpa matamda laikidabani thaudok singi matangda doctor singda wakaluba matamda athiba wahai wata kya nganglaki rimsi athapa lamdagi lakpa sel matikcha na paidaba sing layang bada Dr. Singh na uliba mong si pende haiki hiramasi matangda maralaiba Dr. Singh chapchaba dandi pidrabadi tuminna lairoi fungdoki MS Pamina matungda MS na thaja TV la isi ekoi sumaya chanu bil lai thingai mark se Dr. Khargi side tagi am string language hada ne ekoi yam pen da boyota khoi da patient namang side da moi thamoi da boyota thamappa adu mayam ni kan da khoi MS nazare MS na jai isi ngai gi ekoi athu matam da adugumba Dr. Singh side da he phajida ba Dr. Singh ngai matam jana na phani haira ga sai pada se sobi do mayam ge athu da action lo kani haina ekoi thaja bile asi yaraga de ekoi side gi patient side gi ju athu matam da sa thawai ko pin na bai khoi mayam manjai Kwatha Khulda Manipur gi MLA amadi Minister amatagi khungul tahaudri Border Trade Moriasi Nupi Singi Khwaidagi Khudong Thiningai Oiba Mafam Oire Haina Patriotic Writers Forum Manipur na Thadorokpa Cherol amana khangalakli Rathana ten babreng matang luxury ISTV gi branch amu oiriba hairokta leiriba PCTV gi mangarak suba mapokumon thoram ngarang hairok part 2 da leiba upper primary school gi ground da pangthokre thoram madu da education minister M Okendro MLA Paunam Brozen ISTV network ki secretary BK Maitei mass cable thobal gi manager Romesh hairok nagar panchayat ki chairperson L Jiban namaru iba music oina saruk yaki thoram madu ga mari leinana Manipuri dance ki final amadi prize senthokpa gi thoram su pangthokhi thoram madu da Manipur gi film artist kya su saruk yaki thoram madu ga mari leinana ISTV network ki secretary BK Maitai na haikibada ISTVC yamna wana honaduna larik laishu hairaba thabak fangdaba kya na punsinduna semkiba network asti Manipur gi chingmadi tamgi mafam kya da yohanduna miyam gi seba tawuk ngamle miyam nasu ISTV network pu nungsibiduna hena mapung faba chawkhatpa network ama ohenbiu hauzik chingi district senapati yobang ngamle tha kharagi manungda ukhrul amadi Chandel district ki Moreda ISTV network ki signal sing yohanduna miyam da uhanba fanglagani masida miyam na mateng pangbiu haiki ISTV amna wana hona ba aduki mati akoi mayam na khaisen naraga amna wana hona ba du manne wami adu ko ngasidi akoi hona zaman akoi na wasa ro kuna mase ko gi praja ko di mona mono khangire hoji ISTV Senapati mau adigi inong na ikui na ukun yauragani amadi morisu andaki has da soina mati ISTV ne wa bakchalagani Manipur gi kastin koya khudi mata ISTV bu musibidna ISTV bu yebi base district khoni makki di laigaba haina khali masi Nuksir ko di pada yang sina ko ya ISTV mati panggi ko di nasi ko ya ISTV ko nasi si yo ni MLA Brojena ISTV na Manipur gi Kachin koya sinmathungna I pau yauna program singyen ba fangba si miyam gi laibak phabani miyam gi damakta achoba thodang lauriba ISTV network matam sangna miyam gi seba tauba ngamba oisanu haiki I pau phangba haiba se koi do henduna haidana kana de masidi koina kari haitare samudra mapanda laiba city amagumani means Madras gumba Chennai gumba
ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯨꯝꯕꯥꯏꯒꯨꯝꯕ ꯀꯣꯜꯀꯥꯇꯥꯒꯨꯝꯕ ꯁꯤ ꯏꯁꯤꯡ ꯑꯆꯧꯕ ꯑꯃꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝ ꯑꯃꯅꯤ ꯃꯤꯟꯁ ꯏꯁꯤꯡꯗꯨꯗꯒꯤ ꯀꯥꯟꯅꯕ ꯐꯪꯕꯗꯧꯅ ꯉꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏ ꯄꯥꯎ ꯄꯨꯝꯅꯃꯛꯁꯦ ꯍꯩꯔꯣꯛꯀꯤ ꯄ꯭ꯔꯖꯥꯅ ꯑꯩꯒꯤ ꯋꯥꯡꯖꯤꯡꯒꯤ ꯄ꯭ꯔꯖꯥꯅ ꯇꯥꯕ ꯐꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯆꯥꯎꯈꯠꯄ ꯑꯃꯁꯨꯡ ꯑꯁꯤꯡꯕꯗꯨ ꯑꯣꯏ ꯃꯇꯝ ꯁꯥꯡꯅ ꯁꯦꯜ ꯊꯥꯗꯣꯛꯄꯤꯗꯕꯗꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯥꯋꯔ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗ MSPDCL ꯒꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯃꯗꯤ ꯁꯞꯄ꯭ꯂꯥꯏꯌꯔꯁꯤꯡ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ ꯉꯁꯤ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁ ꯑꯦꯟड ꯁꯞꯄ꯭ꯂꯥꯏꯌꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ H ꯏꯅꯥꯎꯃꯆꯥ ꯈꯨꯃꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯣꯔꯄꯣꯔꯦꯁꯟ ꯑꯁꯤꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯃꯗꯤ ꯁꯞꯄ꯭ꯂꯥꯏꯌꯔꯁꯤꯡꯒꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯇꯣꯟꯗꯨꯅ ꯂꯥꯛꯈꯤ ꯏꯪ 2018ꯗ ꯑꯇꯣꯟꯕꯁꯤꯡꯗꯒꯤ lupa crore amakak thadokraga ngasi fawba makha taba sel thadoktrි hauze contractor amadi supplier nifurongi lupa crore ani lakh 35 henba senpham tonduna leiri matam sangna sel panduna leiba sida khangba ngamdaduna Manipur High Court chatuna wakathibal leiri High Court nasu corporation asigi commissioner amadi managing director da contem tharaktuna sel thidok khinaba khangan khibal leiri adubu corporation asigi Managing Director na karimata haidana tumina lesson badagi khongjang changsinaba warep lobani haiki aikoi se matam sangna paisa phangtabadagi aikoi na high court chachare high court gi su sujik contempt mari raklai la abawda hojik makhoi gi side gi tumina leirabani na aikoi du pilot tabani na nupi ngang thakta yade mingondagi purba paisa mayam du singdaba yadabani na aikoi mayam punchal laga hojik leiriba hana mamang na electricity office hairamba hojik na corporation on khaba office da aikoi mayam punna changsal laga akanba khongsang ama changasi haina aikoi electricity contractor association electricity gi mayam se leminare masida karigumba hatta nungda akai doi tholokba khudimak to ngasi gi corporation all aba electricity department gi haibadi hoji Mr. Sudal khoi commissioner khoi sida phambiriba jogo mayam na daita pubigini haina aina si thamjari Home Department ki Police Training Center ama oiriba Pangai Taba Imphal Pangai Road haina khangba lambi asi lamnong thongrom dagi chatliba lambi asi asuki matik phibam phatre haina Manipur People's Party na thadorokpa cherol amana khangalakdi Langlom Bazar dagi Jenims Hospital Taba lambi amadi All Chekon dagi Tilipati Taba lambi asi su phibam phatre athuba matamda miryeng changbiu haina MPP na hairi Kaisamthong Kendrugi Manung Chanba Irom Pukri Mapanda Ladiba Water Supply Substation Asina Kaisamthong Maning Longzam Lekai Akoibada Numit Kudingi Piribe Singasi Fataba Madi Apmotpa Kaya Yaubana Praja Sing Penadre Atuba Matamda Mari Lainaba Singna Mijeng Changbiu Haina Lamdam Adongi Praja Singna Fongdorakli Mongsangai de Laiba Oles Home da Lions and Lioness Club of Impal na lem na mid layang bagi game pangthok pagaloy na Cataract Laina na nabra hay na miyoy kya check tawkre Tharomadu da club asigi President Lions Bhaktaras amadi President Lioness Subrita Yauna miyoy kya na saruk yaki Amarom da Mongsangai de Laiba BP Paul Mental Home da club asina chana thakna bapochay kya yenthokre President Lions Bhaktaras na Lions amadi Lioness Club of Impal na ngasi pangthokliba lemna midlaying bagi kim asida Cataract Laina na naba miyoy sing thingnarabadi lemna operation pangthokani Club asina leita lairaba singidamakta mateng kya pangduna lagli makhata na su pangkhigani haiki Say we are October Tangpan of projection to or service data that way Tangpan with the Angang the police Honda the handicaps in Kalaka change our thing Masishi Adukano we were lines of the Hunger Quina Mating Pangwina with Hungary project Marui Bapau Amukan Pizari Rims da layang balakpi nupi ama laikhidre imung manungna doctor na cheksin da badagi si kibani haina pen da bafung kokre. Ding tamire bapana